Security के अकनब सेक्शन थौरांग लोइनना पोलिंग स्टेशन तरामथोइद पांगथोखिबा अमुक हन बोट थादबगी थबक इंग चिकदा पामदब थौदोक अमते यावदना लोइसिनख्रे ngasi nungthil pung ahum faubada phangkiba poll percentage sada 73.05 oikhe ngasi gi percentage 81.6 oikhe thasi gi taramapanda pangthokiba 19 suba lok sabha mikhal ge ahan ba tangkakta polling station taramathoida thokhiba thokaningdaba thaudok kayana voters singna vote dingthina thadaba phangkhidaba aduna maram oiduna polling station taramathoy gi voters singna report tobinaba ECI CEO amade RO da thangalakhiba wakan adugi matung ina Election Commission of India ge under section 58(2) amade 58(a)(2) ge Representation of the People Act 1951 gi makhada haiba polling station taramathoy ase report tobagi ayaba pikhe report tobagi ayaba pikhraba polling station sing adude Khurai AC da polling station 2 Khetrigao AC da 4 Thongju AC da 1 Uripok AC da 3 amade Konthaujam da 1 haiba polling station sing aduda thoganingda thodok kaya thoktanaba masing yalba security ki section thorang loinana voters sing na ingna chikna vote thadanakhe loinana security ki section thorang adugi matangda Imphal West District ki SP KSS Sibakantana phongdorakpada ngasi pangthokliba report gi mafam singda Central Force ki company ani yauna State Force ki makok thongba officer single loinana thoganingdaba thodok thoktanaba akanba section thorang lokhatuna lagle thoganingdaba thodok thoktanaba security ki maikei dagi su kana hodari hainasu phongdokhe company any location see so company any like every polling station GO mana DSP officer plus location singgi so state ki musa ko so ada tapi kuali ke kuali ke mana so ya kalau itu polisi kes ko saya kes ko ini senior officer sing dia supervisor lah ini jadi ngasi vote amuk hana thadana kiba polling station sing da koina chatuna paw lokhiba aikhogi staff reporter nongthomam kumar na phangba ground report lobi se adegu asik tang tara ga mapal pa to ba tara ni pa samage ahan khalda ho ni ba thuk ka thuk ka lagi ka dina ho ni mesti to basi ngasi ma ay kita tadi ho guna ni ko mga ada na to po masa ge apa ba hoda sudah agi hoda singa ka din dire singa ko kopi na bagi ka ga lo din ada ko ha bagi na ko sa ke ko sang si 41% lainnya pung mga habagi mo da kalau dulu aku diboleh ada bagi tak sauna wang dari itu ngasih mak buat ada ni orang kamu sudah pergi pun juga coaching pun dan apa kita makan bagi coaching down lah coaching orang mak kalau ni lah apa mungkin ngasih mana lagi kita tahu ni cuma kalau kita